Jiribamda Police Outpost Forest Office Yaona Meeteigi yum kaya Mei Thakhre bom Amadi Nongmei Kapsillakhre Jiribamgi Erang Laksinnaba Governor na CM da Paotak Pikhre Pawasi Pandam Pause dagi Laksavane Delhi Manipur Vavanda Governor Anusuya Uike na Chief Minister Nongthongbam Birenga Unaduna ngasi nong manini asida Jiribamda Wairagliba Pibamgi matangda wari sanavaga loinana Wairagliba Pibam Laksinnaba athuba matamda laukhatpa yaba thavak laukhanaba CM da Paotak Pikhre haire Unabadu da Manipurgi ichauna hojik Imphal relief camp da ladiba singda mathau taba polam sing fanganaba su governor na CM da khangan khe tha asigi tarukta Jiribamda Meitei macha ama Kukini singnaba singna fakhraga tamthina hatkiba thokdok matung makhata na pamdaba thokdok sing thoktanaba district administration na matam kaktana curfew thamlingai cherakta maha numidang Kuki Militantsing Jiribam gi police outpost sing Forest Office Yaona Meeteigi yum kaya Mei Thakhre ahian ba state forcing helicopter da ngarang Jiribamda tangkak ani ahum thongna honba hokre press na fangba pauda Jiribam barak circle area ge butangkhal haringar laikoi bung amasung lamtai khunok da ngarang numidang pung taraga minute kunthra rom tabada Kuki khulai paiba sing na Meitei yum ayamba mai thadok lamle masigi matung tarakbada ngarang ayuk pung mari rom taba matamda Khulai matik sana paiba Kuki lalaw basing na bom yauna Meitei ladiba mapam sing lamtai khunaw romda koisinduna akan ba mong da khut thong na khia dubo Kuki lalaw basing na bom na landarak padagi khul ngak pa madi IRB police sing na khut handuna nong may kap na khihai re mapam adugi khunja sing na phongdorok pagi matungin na nakal anigi marakta khut thong na ba adu Assam Rifles kangbu changsilak padagi khut thong na ba lep na khihai re Kuki Militantsing na Mei Thaba duda Jirimuk Police Outpost amadi Forest Soto Bekara Police Outpost Gawakhal Forest Beat Mei Tharam baga loinan na Paumi amagi yum yauna khul marigi yum humudraga mangaro Mei Tharam ki ba do bungtangkhal Meitei khuldagi yum ama Haringar da yum ama Modupur da yum manga lamtai khunok da yum humpuga manga punna yum humudraga manga ne ngaranga yuk pung mari rom tabada khulai matik sana paiba Kuki Militantsing na Nongmei amadi bom yauna landarak padagi butangkhal Meitei khul haringar modupur amadi lamtai khunogi khunja marfu rom boro bekra police station da lairi haire aduga IRB amadi police na khul singa singak sen bagi akan bathavak laukhatkre chairak asida Manipur laingang na thokpo order amada MPTC gi director in charge suwediba AD MPTC M Pradip Mayengbam IPS pu Jiribam gi SP waina order Tourakhre aduga hanagi Jiribam gi SP Ganasyambu AD MPTC waina transfer taukre amarom da kangladagi commando sing helicopter da puraktuna Jiribam da thunglakre ngahan Manipur gi DGP na thokiba order amagi matungin na Imphal West Imphal East Thoubal Bisnupur amadi Kukisingdagi commando personnel sing ngarang senglaba kanglada lairiba helipad tagi helicopter na tangkak ani ahum thongna Jiribam da honba hokre madugi mathakta more dasu Commando personnel sing routine duty gi damak honkhre haire pawasina makha taraduna Kuki Militantsing aduna ngahan numidang pung taraga minute kunthra rom tabada ihan hanboy na butangkhal Meitei khulda Meitei gi yum ama Mei Thaba haurakhe Mei Tharam liba yum adu RK Mangol Sana ko bamyoi amagi ne Mangol Sana gi machanupi Chandra Sana na hauji Ziri News Network ke staff reporter oibada natana Northeast Window TV New TV gi Jiribam correspondent waina thabak tawriba ne laibak fabadagi yum Mei Tharam baduda property sing loina Mei Thakhre basu mi asoka pandi thoghaudre haire RK Chandra Sanagi yum Mei Tharam ba thawongadu Ziri News Network Committee gi chairman oibada natana JNN gi editor in chief oiriba Seram Heraje na nungaitaba madi pendaba phongdokpaga loina na yum Mei Thaba da senaba sing Manipur laingang na thuba matamda faduna logi oiba chapchaba sairak pigadavani amade mafam asigi Meitei sing ngak sen bagi akan bathabak laukhat piyu haikhe Kuki Militantsing chapchana Mayoknagani Meitei Lanmi pawasi pandam pause dagi laukhat savane Kuki Militantsing na Jiribam gi Meitei sing da makhata na hingsa gi thawong sing chathaba leptrabade village volunteer sing na chapchana Mayoknagani amade Jiribam bu ngak sen gani haina Meitei Lanmi Jiribam unit na phongdorok le Volunteer unit asigi sierol amada taraga nipan suba Lok Sabha mikhal gi falhek laukthokhibaga Kuki narco terroristing na Meitei singi mathakta mugana lan sathaba haurakle
Jiribamgi Golar Toldagi Soibam Sarat Kumar Kaubam Yoy Amabu Kuki Militantsing na tha asigi tarukta faragang tamthina hat khibaga loinanang Meitei yum kaya Mei Thakhre Khunjasing khul thadokuna safagadaba mafamda changjafam lauduna leinare Kuki Militantsing na Meitei yum Mei thabada natanang laisang fauba Mei Thakhre Kuki Militantsing na ningthina plan tawraba matung Barak Turelda hida laklaga Manipur Police ki Outpost te attack satharagli haire Kukisingna satharagli ba thawong asibu yaningdaba phongdoktunang Jiribamda total shutdown laukthokle Total shutdown asina emergency ana ayak amade dharamaga mari leinaba thabaksing komthokani haibaga loinanang total shutdown asibu thugairakpa khudingmak maduda thorakpa phaphatta pumba masa masana pugadavane Kukisingna makhatana Meitei da landa satharaglabade Meitei Lanmi village volunteer na sapsana Mayoknagani Jiribambu ngak siangani haina su phongdorokle Kukisingna bomgi attack Tourakhre pawasi kangla paw se dagi lokhatchavane Kuki khulai paibasing na Imphal West District ke Sekmai Pangal tabi Mamang Turel Khongnung lomda bom ahum kapthaduna attack Tourakhre Thaudok asi ngaranga yukpung taraga minute kunthra khare helakpada thokibane Thaudok thokphumdagi phangba pawgi matungin na Kuki khulai paibasing aduna Faiden singthaklomdagi bom ahum thangna na Sekmai Turel mapalomda kaptharakhibane Mafam asi Assam Rifles personnel singsu leiribane Nakal amaromda Sekmai Turel Marilda duty taba state force personnel singsu mikum na hum sing nangak sen bagi thabak sathari haire